Noni district ki manung sanba Marangching da inkumjala sini kuni thoide thoki pa landslide na so pana mani misimina nangkraba victim singda compensation pipik matanda wathok lakpata ki railway project ki thabak sing thingdra lairambadu se minister and biren railway minister Aswini Vaishno mati nungba isu gemele dingangbai ka punna khona badiki yapsina bam porakpata ki ngasidi ki thabak haukhre ngasi emele dinganglong gangbai amdi railway authority ki mihusingna landslide aduna baram orga so pana mani misimina yawkraba Yungi music awa fungdop ki tharma pangthok tana kunja singi yasina bam poraktuna railway ki thabak makata na sathaba hokibani hiramasika mari laina MLA dingangmaina Instead the hosik tholba crisis ase the miyangi no the changda yadra polam sing thina phanghan na bohna ba mati makai edu the lady miya bu sakhat gi labi da changsin na bohna ba da CSO sing villager sing amadi NF railway ka puna thabak tomina ba sangi haina phongdokhi panbe abdi inkumjale sini kuni thoyi jun kunthra da thoki ba landslide the security force sinmi amdi khunja humdra mapan laikhi da badi